ड्रामा असिगे अहमदा पुक्चल चाउबा डेलीवरी बॉय नुपा मचा अमा यामना हराउना सेल थीदुना लेरमी मतमसिदा महाका नुसिनजबी रोज कौवी नुपी मचा अमा मोमोन मिनुका लोइनना यामना नुसिना महाकी मनाक्ता चंगसिलक्लमी मतमसिदा एंडीना हाइरक्लमी आइना अयुक नुथिल नुमिदांग कन्ना होनजबदगी ngasidi lising manga phawbadi tanba ngamjari hairappada rosu एंडी वादु ताबदा मथमोइदा मोमोन मिनोक्का लोइनना हराउना येंगजरमी मतमसिदा एंडीना मसिदगी हेना सेल कया तांदुना अथुबा मतमदा इबानिगी लुहोंगबा पांथोकपा ngamnaba होटनगनी हाइरकपदा रोसना एंडीना तौरिबा का हेना होटनबगी मतौदु उबदा नुंगाइत्रदुना नंगना असुमना तौबसे आइदी यामना पकatsei था तरुक की ममांगदा एक्सीडेंट थोखिबा मतमदुदसु आइने यामना वाजखि अमुक हन्ना नंग आई असुमना अमुक हन्ना उनबा फंगनरोइद्रा खनबदा आइने यामना वाजखि कपसखि अदुना डिलीवरी की थबक असि मखाताना तहनजनिंगदे आई नंग नत्तना अतोप कनादसु युम पालो सेल की दमकता आई नंगबु नुसिखिबा नत्ते रोज की वादु ताबदा एंडीनासु मथमोइदा पेंजरदुना आइगी लबकसे कयादा फाख्रबनो नंगा थेंगनरुबदगी आइगी खुदोंथीबा कयासु इशोरना चांबिदुना एक्सीडेंट अदुदगी कनबीबसे मदुगिदमक थगतले अदुबु आइना लाइरबा ओइरबसु नंगबुदी नुंगाइना मफम चाना थमनिंगी हाइरुबदा रोजना एंडीदा मदुगिदमक्तदी थोइना वारुनु आई लेरिसिदी हाइरदुना आइहाक्सु रिस फैमिलीगी मचानुपी अमनी हाइरपदा मतमदुदा एंडीदु रोज की वादु ताबदा ngakchanabagum thajadabagum tawpham khangdaduna nokphet tawduna rich family gi machanupi ni haiba hairaduna matha sana lauduna lairam khirami masidagi rosna magi asengba pumnamak hairaklamni aikoi gi family asi top 10 gi manung challiba chahi chahum gi mamangdagi sianglen martial art haina khangnariba family aduni असुमना हाइरकपदा एंडी अदु अमुकी हेना थाजद्रदुना महाकना फममदिबा गारी मचा अदुदगी हगुलक्तुना सियांगलेन मार्शल आर्ट फैमिली हाइबा हाइरदुना ओइनजरदुना रोज की मराई बक्ता इंदुना ओइनजरमी मतमसिदा इखंग खंगहोदना मखोइगी मनाक तमना गारी कया थौजिलखिरमी मदु उबदा रोज अमदी एंडी इपा पखतना येंगदुना लेरमी मतमदुदा गारीदा तोंगलक्लिबा मियोइसिंग अदु कुमथरक्तुना मखोइगे मनाक तमना चेंसिलक्तुना मैदाम हाइना कौरदुना खुरमलक्लमी तौरिबा मतौदु उबदा एंडीना रोस्ता येंगदुना मखोइसिंग असिबु नाहकना हाइख्रिबदु ओइगदौरिबा जाला हंगलक्पदा रोसनसु मंगक नोमदुना इंगित पिरक्लमी मसिदगी गार्डसिंग अदुना मखोइ मखोइना पाइरिबा बेगसिंग अदु हांगदोक्तुना सियांगलेन मार्शल आर्ट फैमिली की साइटगी 10 लाख मीटिंग गिफ्ट ओइना पिरक्पदी मसी अमुक्ता लौसिनबियु हाइना एंडीदा हाइरक्लमी मसिदगी रोसनसु एंडीदा आइखोइगी इमा अमदी पाबुंगना नाहकि फननबगी दमक्ता पिरक्पा गिफ्ट सोइदना ओइरंगनी मसी सोइदना लौसिनबियु हाइनासु रोसना एंडीदा हाइखिरमी तौरिबा मओंग मतौदु उबदा महाक इकाइरदुना लौसिनबा ngamlamde महाकना यामना थाजदना खल्लुबा मओंग मतौ अमदा तौरकपदुदा इकाइरदुना आइबु मसिबु करमना लौसिनगदौरिबनो हाइना मचिनदा मुरुम मुरुम सोंजदुना पैसा अदुबु येंगदुना वखन नुंगाइना लैरिङै मतमदा नाकल अमरोंदगी कारदगी कुमथरक्तुना करीगी पैसा अदु पुदुना चटलोइदौरिबनो पैसा अदु यामना थुना पुदुना मफम अची थादोक्तुना चटखो आइगी इचानुपीगा नंगा मरी लैनबा सुक्या यारोय हाइदुना लाउरक्लमी तौरिबा मतवदुदा रोसनसु ममा मपाबु कौरदुना थेमलमी अदुबु एंडीदी रोसपु थमोय सेंगना नुंसिरुबुना रोस की ममा मपाना हारिबो वफम अदु यानिंगलमदे मसिना मरम ओइरगा
ꯑꯩ ꯄꯩꯁꯥ ꯑꯁꯤ ꯂꯧꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯦꯟꯗꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯔꯣꯁꯀꯤ ꯃꯃꯥ ꯑꯃꯗꯤ ꯃꯄꯥꯅ ꯁꯥꯎꯔꯗꯨꯅ, "ꯑꯦꯟꯗꯤ, ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯈꯣꯡꯐꯝ ꯑꯗꯨ ꯍꯟꯗꯣꯛꯎ꯫ ꯏꯆꯥꯅꯨꯄꯤ ꯔꯣꯁꯇꯤ ꯍꯟꯇꯔ ꯐꯦꯃꯤꯂꯤꯒꯤ ꯔꯣꯀꯤꯒ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯨꯍꯣꯡꯅꯅꯕ ꯍꯥꯏꯅꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯈꯨꯔꯧ ꯊꯥꯡꯒꯦ ꯈꯛ ꯈꯟꯒꯅꯨ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯒꯤ ꯃꯄꯥ ꯃꯄꯨꯗꯤ ꯁ꯭ꯋꯔꯒ ꯆꯠꯇꯨꯅ ꯂꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯕ ꯐꯦꯃꯤꯂꯤꯅꯤ꯫ ꯇꯣꯞ ꯐꯥꯏꯇꯔ ꯆꯦꯂꯦꯟꯖꯇꯁꯨ ꯔꯣꯀꯤꯅ ꯇꯣꯞ ꯐꯥꯏꯇꯔꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯗꯤꯚꯥꯏꯟꯒꯤ ꯁꯦꯀ꯭ꯔꯦꯠ ꯇꯦꯛꯅꯤꯛ ꯈꯨꯗꯤꯡꯃꯛꯁꯨ ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯁꯪꯁꯥꯔꯁꯤꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯑꯗꯨꯒ ꯅꯪꯗꯤ ꯏꯆꯝ ꯆꯝꯕ ꯂꯥꯏꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯅꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯀꯔꯤ ꯂꯩꯔꯤꯒꯦ? ꯐ꯭ꯌꯨꯆꯔꯗ ꯏꯆꯥꯅꯨꯄꯤꯕꯨ ꯅꯪꯅ ꯀꯔꯝꯅ ꯄ꯭ꯔꯣꯇꯦꯛ ꯇꯧꯒꯗꯧꯔꯤꯕꯅꯣ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯒꯗꯧꯔꯤꯕꯅꯣ?" ꯍꯥꯏꯔꯛꯄꯗ ꯑꯦꯟꯗꯤꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯔꯣꯁꯀꯤꯗꯃꯛꯇꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯃꯥꯒꯤꯗꯃꯛꯇ ꯊꯋꯥꯏ ꯑꯁꯤ ꯊꯥꯔꯕꯁꯨ ꯊꯥꯅ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯉꯝꯒꯅꯤ꯫ ꯃꯇꯝꯁꯤꯗ ꯔꯣꯁꯅꯁꯨ ꯑꯦꯟꯗꯤꯒꯤꯗꯃꯛꯇꯗꯤ ꯑꯩꯁꯨ ꯊꯋꯥꯏ ꯊꯥꯕ ꯉꯝꯒꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯃꯥ ꯏꯄꯥ ꯐꯥꯎꯕ ꯀꯥꯏꯅꯕꯒꯤ ꯃꯇꯥꯡ ꯂꯥꯛꯂꯒꯁꯨ ꯃꯗꯨ ꯐꯥꯎꯕ ꯉꯝꯒꯅꯤ" ꯍꯥꯏꯔꯛꯂꯝꯃꯤ꯫ ꯔꯣꯁꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯅ ꯋꯥꯔꯧꯔꯗꯨꯅ, "ꯔꯣꯁ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣ? ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯊꯥ 6ꯀꯤ ꯃꯃꯥꯡꯗ ꯃꯍꯥꯛꯄꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯄꯥꯝꯕ ꯑꯁꯥ ꯄꯨꯝꯅꯃꯛꯁꯨ ꯅꯪꯅ ꯊꯨꯒꯥꯏꯕꯇ ꯅꯠꯇꯅ ꯅꯍꯥꯛꯀꯤ ꯁꯛꯇꯤꯕꯨꯁꯨ ꯃꯥꯒꯤꯗꯃꯛꯇ ꯃꯥꯡꯍꯟꯈꯤꯕ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯉꯁꯤꯁꯨ ꯃꯥꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯕꯨ ꯃꯤꯔꯥꯏꯔꯤꯕ꯭ꯔꯥ?" ꯑꯦꯟꯗꯤꯗꯤ ꯍꯥꯏꯅꯔꯤꯕ ꯋꯥꯁꯤꯡ ꯑꯁꯤ ꯈꯪꯗꯕꯅ ꯔꯣꯁꯄꯨ ꯋꯥꯔꯧꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯔꯣꯁꯀꯤ ꯃꯄꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯤꯒꯨꯝꯕ ꯅꯪꯁꯤ ꯅꯄꯨꯅ ꯌꯥꯝꯅ ꯆꯥꯟꯕ ꯃꯁꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯗꯕ ꯇꯥꯔꯒꯗꯤ ꯅꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯗꯒꯤ ꯅꯍꯥꯟꯅ ꯇꯥꯟꯊꯣꯛꯂꯝꯂꯒꯗꯕꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ꯫ ꯅꯍꯥꯛ ꯃꯥꯕꯨ ꯀꯥꯎꯊꯣꯛꯈ꯭ꯔꯣ, ꯂꯥꯞꯅ ꯊꯝꯈ꯭ꯔꯣ, ꯃꯥꯒ ꯃꯔꯤ ꯂꯩꯅꯔꯅꯨ." ꯃꯇꯝꯁꯤꯗ ꯑꯦꯟꯗꯤꯅ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛ ꯑꯃꯗ ꯃꯕꯨꯛꯅꯤꯡ ꯋꯥꯔꯧꯅ ꯔꯣꯁꯇ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯃꯇꯝꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯑꯦꯛꯁꯤꯗꯦꯟꯗꯨꯗ ꯑꯩ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯁꯤ ꯉꯁꯤꯗꯤ ꯈꯪꯂꯦ꯫ ꯑꯗꯨꯕꯨ ꯅꯍꯥꯛꯀꯤ ꯃꯃꯜ ꯌꯥꯝꯂꯕ ꯁꯛꯇꯤ ꯑꯗꯨꯅ ꯑꯩꯕꯨ ꯍꯤꯡꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤ ꯈꯛꯇ ꯈꯪꯂꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯣꯠꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯁꯨꯛ ꯆꯥꯎꯕ ꯂꯃꯟ ꯑꯃ ꯑꯩꯉꯣꯟꯗ ꯇꯣꯟꯁꯤꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯏꯁꯥ ꯈꯪꯗꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤ" ꯍꯥꯏꯔꯗꯨꯅ ꯃꯇꯝꯗꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯎꯍꯜꯂꯛꯂꯤ꯫ ꯑꯦꯛꯁꯤꯗꯦꯟꯗꯨꯗ ꯑꯦꯟꯗꯤ ꯑꯗꯨ ꯏ ꯆꯠꯄ ꯍꯦꯟꯃꯟꯕꯗꯒꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯀꯟꯕ ꯉꯝꯈꯤꯗꯕꯅꯤ ꯗꯣꯛꯇꯔꯁꯤꯡꯅ꯫ ꯑꯗꯨꯕꯨ ꯔꯣꯁꯅ ꯑꯦꯟꯗꯤꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯍꯥꯛꯀꯤ ꯑꯔꯩꯕ ꯁꯛꯇꯤ ꯄꯨꯊꯣꯛꯇꯨꯅ ꯑꯦꯟꯗꯤꯕꯨ ꯀꯟꯈꯤꯕꯅꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯑꯄꯥꯝꯕꯗꯤ ꯃꯌꯥꯝꯗꯒꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟꯅ ꯃꯥꯔꯁꯤꯌꯦꯜ ꯑꯥꯔꯠ ꯇꯣꯞ ꯐꯥꯏꯇꯔ ꯑꯣꯏꯍꯟꯅꯤꯡꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯃꯃꯥ ꯃꯄꯥꯒꯤ ꯑꯁꯥꯁꯨ ꯄꯨꯝꯅꯃꯛ ꯀꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯛꯇꯤꯁꯨ ꯑꯔꯩꯕ ꯄꯨꯊꯣꯛꯇꯨꯅ ꯑꯦꯟꯗꯤꯕꯨ ꯀꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯑꯔꯩꯕ ꯁꯛꯇꯤ ꯈꯨꯗꯤꯡꯃꯛ ꯃꯌꯦꯡ ꯇꯥꯈꯤꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯁꯣꯟꯊꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯦꯟꯗꯤꯗꯤ ꯁꯤꯒꯗꯕꯗꯒꯤ ꯃꯍꯥꯛꯅ ꯀꯟꯕꯤꯕ ꯉꯝꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯑꯔꯩꯕ ꯁꯛꯇꯤ ꯀꯌꯥ ꯄꯨꯊꯣꯛꯇꯨꯅ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯦꯟꯗꯤꯕꯨ ꯀꯟꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯦꯟꯗꯤꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇ ꯋꯥꯔꯧꯔꯗꯨꯅ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯔꯣꯁꯇ ꯋꯥꯔꯧꯅ ꯍꯪꯂꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯃꯥꯅ ꯑꯦꯟꯗꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯗꯤ ꯀꯗꯥꯏꯗꯒꯤ ꯈꯪꯒꯅꯤ? ꯏꯆꯥꯅꯨꯄꯤꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯆꯍꯤ 10 ꯆꯪꯅ ꯆꯥꯗ ꯊꯛꯇꯕ ꯃꯈꯩ ꯃꯙꯧꯒ ꯇꯄꯁ꯭ꯌꯥ ꯇꯧꯗꯨꯅ ꯁꯛꯇꯤ ꯑꯗꯨ ꯐꯪꯖꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯕꯗ ꯁꯛꯇꯤ ꯄꯨꯝꯅꯃꯛ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯃꯥꯡꯍꯟꯈꯤꯕꯇ ꯅꯠꯇꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯐꯥꯎꯕ ꯀꯟꯈꯠꯄ ꯉꯝꯗꯅ ꯁꯣꯟꯊꯔꯒ ꯂꯩꯔꯤꯕꯅꯤ꯫ ꯅꯪ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯆꯥꯒꯤ ꯑꯁꯥ ꯄꯨꯝꯅꯃꯛ ꯃꯥꯡꯍꯜꯂꯦ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ" ꯍꯥꯏꯔꯗꯨꯅ ꯃꯃꯥꯅ ꯑꯦꯟꯗꯤꯕꯨ
थीना ngang चैरक्लमी मतमसिदा मपानसु हाइरक्लमी इसा आसी मार्शल आर्ट टॉप चैंपियन ओहनगे खलंबनी अदुबो आशा पुनमक नाहकना थुगाइरे नाहकपु महाकिनी हाइबदा करी मतिक पुचारिगे नंगदी मागिनी हाइबदा मतिक सिंचा चादे इसाबो मंगहनबा खक्तनी नंगना हाइरिबा असुमना एंडीदा ngang चैरिबा मयामसिंग असि मचानपीना ताबा ngamdraduna एंडीदा ब्लेम तबुइगनु इमा पाबुंग अमदि इदौगे अपांबा मयोक्ता पुनमक आइना मरम ओइरगा थोखिबा ngakतनी मदुगिदमक ngakपियो हाइरमलगा आई पुंसिसिमगिदि एंडीगिदमक थवाई असि थारबसु खोंफमदि हल्लरोय हाइदुना हाइरखिरमी तौनरिबा मखोइगी वरी मयामसिंग अदु ताबदा नाकल अमदगी हंटर फैमिलीगी मचानुपा रॉकी अदु नोक नोक्तुना खुबा खुदुना संगसिलक्लमी कयादा फजख्रबा वरीनो फिल्म ड्रामागा चक मानरेने तौरिबसिदी मखोइगी लव स्टोरी सिदी हाइरदुना करेमनदुना वांगंगलक्लमी रोज की मपादा ओनसिलक्तुना अंकल ngasiди मागिसु सांगसमा पिबिबा याय कैनो महाकना कदाई फावबा रोज की दमकता प्रोटेक्शन तौबा ngambage हाइबदु आइखोगी मार्शल आर्ट की महावसी अमुक्तन खंगनबा फै असुमना हाइरमलगा महाकी गार्ड अमदा सिन्नदुना एंडीदा अटैक तौनबा हाइखिरमी एंडीसु गार्ड अदुदा चंगसिलक्पदुदा मायोकननबगी दमकता महाकसु सेम साबा हौरग्लमी अदुबु गार्डटी शक्ति चेनबा मार्शल आर्ट हाइबा मियोय अमा ओइबना एंडीबु यामना लाइना शक्ति सिजिनदुना यामना थीना फुबीरमे अदुबु एंडीदी इचम चंबा मियोय अमा ओइबना मंगोंददी शक्ति अमदी मार्शल आर्ट की मही हाइबदु अमत्त यावरमदे अदुना मरम ओइरगा अमुक हन्ना गार्ड अदुना खुद थागे तौरकपदा रोजना येंबा ngamdraduna गार्ड अदुबु रोज की शक्तिना फाइट तौदुना नंगुंबा मी मचा अमना आइगे एंडीदा खुद थाबा याब्रा आई लैरिगै मतमदा कनामतना महाकपु सोकपा यारोय हाइरकपदा रॉकीना तौरिबा मतौ अदु यानिंगदरदुना एंडी नुपा अमा ओइरगदी नुपीगी मरुमदा हिंगे खतखनगनो नारिल लैरदी थोरो आइगा पानासी अदुक तोना हिंगदबा नत्ते हाइरकपदा एंडी अदु रॉकी का मायोकनगे चोंगसेलकपदा मापाना खामलक्लमी ऐ तुमिना लयो मिनाई अमगा फावबा पानबा ngamdaba नंगना रॉकी का करमना पानगदोरिबना हाइरकपदा एंडीना नुंगसीबगी दमक्तदी थवाई थाबा फावबा कीदे हाइरकपदा मापाना मसिदी याररोय खंदना नंगना नरिन यामना लैरगदी आयेंग असि रोज की मदौगी बर्थडे नुमित असिदा मदौगी दमक्ता नहाकना मयामदगी ख्वाइदगी इहेन हेना करी पीबा ngambage हाइबदु येंगबा तारे मदुदा करीगुंबा मदौना यारकपा तारगदी आइसु इचानुपी असि नंगोंदा थाजगने असुमना हाइरमलगा मखोय मफम अदु थादोक्तुना चटखिरमे असुम तौदुना रोजना एंडीबु तानरक्तुना रोजना एंडीदा हाइरक्लमी आइना नंगी अकाउंटदा पैसा खरा काखिबने हाइरिबा पैसा अदुना इदौगी गिफ्ट लैबदा मतेंग ओइना मदुना सिजिनौ इदौगी दमक्ता इदौना पांगदबा ख्वाइदगी फजबा गिफ्ट अमा लैदुना हयेंग सोइदनमकी बर्थडे दा लाउ आइसु नंगबु ngairangge हाइरकपदा एंडीनसु आई सोइदनमकी हयेंगी इदौगी बर्थडे दा सोइदना लाके हाइरमलगा चटखिरमी रोसु एंडीगी मतौदु नुंगाइता नुंसीने येंगदुना लाइहौई मसिदगी एंडी अदु महाकी युमदा चंगलक्पा मतमदा महाकी युम अदु इचाई चाइदुना लोइना थुगाई कुकाइदुना लैरंबा अदु उबदा महाक यामना वारौखिरमी साउनिंगखिरमी पुमनमक्सी रॉकी की कांगबुंगना सोइदना तौबो ओइरंगनी असोनबा इचम चमजबा आइखोइदा अकनबा साबा मखोइदी असोनबा आइखोइदगिसु हेना तोनबा जातनी हाइदुना महाकना साउना मचिंदा मुरुम मुरुम सोंदुना महाकी कादा येंगलक्पा मतमदा महाकी टेबल अमगी मखादा मंगाल अमा थोलक्पा अदु महाकना उरमनी
ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯄꯥꯛꯊꯗꯨꯅ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯙꯧꯅ ꯁꯤꯖꯤꯟꯅꯔꯝꯕ ꯕꯣꯛꯁ ꯑꯃꯗꯒꯤ ꯊꯣꯔꯛꯄ ꯃꯉꯥꯜ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯕꯣꯛꯁ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯃꯍꯥꯛꯇꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯕꯣꯛꯁ ꯑꯗꯨꯕꯨ ꯂꯧꯊꯣꯛꯇꯨꯅ ꯀꯔꯤꯕꯨ ꯑꯣꯏꯔꯤꯒꯕꯖꯥꯠꯅꯣ ꯅꯠꯇ꯭ꯔꯒ ꯃꯅꯨꯡꯗ ꯀꯔꯤꯕꯨ ꯌꯥꯎꯔꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯕꯣꯛꯁ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯣꯠꯂꯤꯕꯁꯤꯡ ꯑꯗꯨ ꯀꯥꯝꯊꯣꯛꯇꯨꯅ ꯃꯍꯥꯛꯅ ꯕꯣꯛꯁ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯕꯣꯛꯁ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯄꯤꯛꯄ ꯁꯪꯁꯥꯔ ꯑꯃꯗ ꯁꯛꯇꯤ ꯆꯦꯜꯂꯕ ꯃꯤ ꯃꯆꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯧꯅꯔꯤꯕ ꯀꯨꯝꯍꯩꯁꯤꯡ ꯑꯗꯨ ꯒꯦꯝ ꯁꯥꯟꯅꯕꯒꯨꯝꯅ ꯌꯦꯡꯕ ꯎꯕ ꯉꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯄꯤꯛꯄ ꯁꯪꯁꯥꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯩꯇꯥꯟ ꯑꯃ ꯂꯥꯛꯇꯨꯅ ꯇ꯭ꯋꯥꯟ ꯁ꯭ꯋꯥꯟ ꯁꯝꯔꯥꯖ꯭ꯌ ꯑꯁꯤ ꯃꯉꯣꯟꯗ ꯁꯤꯟꯅꯧ ꯍꯥꯏꯗꯨꯅ ꯙꯝꯀꯥ ꯇꯧꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯍꯔꯥꯎ ꯍꯔꯥꯎ ꯑꯩꯉꯣꯟꯗ ꯁꯤꯟꯅꯗꯕ ꯇꯥꯔꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯑꯩꯅ ꯇꯨꯝꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯗꯨꯅ ꯅꯣꯛꯇꯨꯅ ꯀꯔꯦꯝꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯇ꯭ꯋꯥꯟ ꯁ꯭ꯋꯥꯟꯒꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅ ꯁꯩꯇꯥꯟ ꯑꯁꯤꯅ ꯇꯧꯔꯤꯕ ꯃꯍꯥꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯁꯥꯎꯔꯗꯨꯅ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯐꯠꯇ꯭ꯔꯕ ꯁꯩꯇꯥꯟ ꯑꯁꯤꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯊꯪ ꯄꯤꯈꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯂꯥꯟꯃꯤꯁꯤꯡꯅ ꯁꯩꯇꯥꯟ ꯑꯗꯨꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯩꯇꯥꯟ ꯑꯗꯨꯕु ꯄꯨꯀꯣꯏ ꯀꯣꯏꯅ ꯀꯣꯏꯁꯤꯟꯗꯨꯅ ꯑꯦꯇꯦꯛ ꯇꯧꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯁꯩꯇꯥꯟ ꯑꯗꯨꯗꯤ ꯁꯛꯇꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯦꯜꯂꯕ ꯃꯊꯧꯅꯥ ꯂꯩꯕ ꯁꯩꯇꯥꯟ ꯑꯃ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇꯗꯤ ꯇꯨꯃꯤꯠ ꯀꯥꯡꯒꯨꯝꯅ ꯀꯔꯤꯁꯨ ꯑꯣꯏꯅ ꯎꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯍꯥꯔꯥꯅꯤ ꯑꯗꯨꯗ ꯅꯍꯥꯛꯅ ꯍꯔꯥꯎꯅ ꯑꯩꯒꯤ ꯏꯐꯝꯗ ꯁꯝꯔꯥꯖ꯭ꯌ ꯑꯁꯤ ꯁꯤꯟꯅꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯀꯩꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯍꯥꯏꯔꯝꯂꯒ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯊꯥꯡ ꯑꯗꯨꯅ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯥꯏꯊꯤꯕ ꯄꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇ꯭ꯋꯥꯟ ꯁ꯭ꯋꯥꯟꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨ ꯃꯤꯄꯥꯏꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯩꯇꯥꯟ ꯑꯗꯨꯅ ꯃꯍꯥꯔꯥꯅꯤꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯥꯏꯊꯤꯕ ꯄꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯇꯨꯅ ꯁꯝꯔꯥꯖ꯭ꯌ ꯑꯁꯤ ꯑꯩꯒꯤ ꯑꯣꯏꯔꯅꯤ ꯈꯟꯗꯨꯅ ꯑꯁꯥ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯃꯊꯛꯇꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯋꯥ ꯉꯥꯡꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯃꯍꯥꯛꯅ ꯇꯥꯔꯝꯃꯤ꯫ ꯃꯍꯥꯛ ꯈꯛꯇ ꯅꯠꯇꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯩꯆꯧꯁꯤꯡ ꯑꯗꯨꯁꯨ ꯇꯥꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯁꯩꯇꯥꯟ ꯑꯁꯤꯅ ꯁꯥꯎꯔꯗꯨꯅ ꯁꯛ ꯎꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯑꯩꯕꯨ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯨꯝꯅ ꯋꯥ ꯉꯥꯡꯂꯤꯕꯁꯤ ꯀꯅꯥꯅꯣ ꯈꯪꯗꯣꯛꯂꯒꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯋꯥ ꯇꯧꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨꯕꯨ ꯈꯪꯅꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯍꯥꯛꯅ ꯂꯥꯏꯋꯥ ꯇꯧꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯅꯣꯡꯊꯛꯇ ꯃꯤꯑꯣꯏ ꯑꯃ ꯑꯩꯈꯣꯏꯅ ꯇꯧꯅꯔꯤꯕꯁꯤꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯤꯑꯣꯏ ꯑꯁꯤ ꯀꯅꯥꯁꯨ ꯅꯠꯇꯦ, ꯑꯦꯟꯗꯤꯅꯤ꯫ ꯑꯦꯟꯗꯤꯅ ꯉꯁꯥꯏ ꯕꯣꯛꯁ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯨꯡꯗ ꯇꯧꯅꯔꯤꯕ ꯀꯨꯝꯍꯩꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯕ ꯑꯗꯨ ꯁꯩꯇꯥꯟ ꯑꯗꯨꯅꯗꯤ ꯇꯥꯕꯗꯒꯤ ꯃꯍꯥꯛꯀꯤ ꯂꯥꯏꯋꯥꯅ ꯑꯦꯟꯗꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯉꯝꯈꯤ꯫ ꯃꯁꯤꯗꯒꯤ ꯁꯩꯇꯥꯟ ꯑꯁꯤꯅ ꯁꯥꯎꯔꯗꯨꯅ ꯑꯦꯟꯗꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯦꯟꯗꯤꯅꯁꯨ ꯑꯦꯇꯦꯛꯇꯧꯔꯛꯄꯗꯨꯗ ꯃꯤ ꯃꯆꯥ ꯑꯗꯨꯗ ꯈꯨꯀꯥꯞꯄꯤꯅ ꯀꯥꯞꯄꯗꯒꯤ ꯁꯩꯇꯥꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯆꯤꯡꯃꯥꯏ ꯀꯌꯥꯗ ꯊꯣꯝꯖꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯊꯋꯥꯏ ꯑꯗꯨ ꯂꯥꯟꯈꯤꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯇ꯭ꯋꯥꯟ ꯁ꯭ꯋꯥꯟꯒꯤ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅꯁꯨ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯦꯟꯗꯤꯅ ꯈꯟꯖꯔꯝꯃꯤ, ꯃꯁꯤꯗꯤ ꯑꯁꯦꯡꯕ ꯇꯁꯦꯡꯕ ꯒꯦꯝ ꯃꯈꯜ ꯑꯃꯅꯤꯅ ꯁꯣꯛꯄ ꯊꯦꯡꯕꯁꯨ ꯌꯥꯕ ꯔꯤꯌꯦꯜ ꯒꯦꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯔꯗꯨꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯇ꯭ꯋꯥꯟ ꯁ꯭ꯋꯥꯟꯒꯤ ꯃꯍꯥꯔꯥꯅꯤ ꯑꯁꯤꯅꯁꯨ ꯈꯜꯂꯝꯃꯤ, ꯑꯁꯨꯛ ꯇꯝꯊꯤꯕ ꯁꯩꯇꯥꯟ ꯑꯁꯤꯕꯨ ꯀꯩꯁꯨ ꯅꯠꯇꯕ ꯈꯨꯀꯥꯞꯄꯤꯅ ꯂꯣꯏꯁꯤꯟꯕ ꯉꯝꯂꯤꯕ ꯗꯦꯕꯇꯥ ꯑꯁꯤꯗꯤ ꯑꯔꯥꯏ ꯑꯆꯝꯕ ꯗꯦꯕꯇꯥ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯕꯗꯤ ꯃꯊꯪꯒꯤ ꯏꯄꯤꯁꯣꯗ 2ꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ꯫ ꯂꯣꯏꯅ ꯂꯣꯏꯅꯅ
चैनल असिबु सब्सक्राइब तौदबा यावरगदी सब्सक्राइब तौसिनबिरमो चैनल असिबु सपोर्ट तौबीबु ओइना मसिना मरम ओइरगा मखा ताना वीडियो सेम्बा मतमदा अइंगोंदसु थौना अमा ओइननबगीदमक्ता करीगुंबा ड्रामा असिदा वहई वतादा असोइबा अहेनबा अवाटपा यावरगसु अपंगबनी खंदुना ngakpinaba haiduna amuka hanna ikoknona kurumduna haijari masi hairaga mayamdagi kainanaba kurumjari।